Bora sẽ lộc khắc sâu đấy sao nè được đi hay rồi một xin xem là hay đốt với Bora gặp thôi rồi nè một xin xem với cái Yaore đấy ta Hi ma'am, nungaribo. Ma'am, aise khara haina de front camera de nammine mami sengbra khangde ko. Sengam de mande. Nan gai de back de dum nambane bako. Do ma'am, World Cup sibo kamain tawrige. Huze Colombia ga Portugal ga draw chat khare. Wait sina ma'am mathang video de namase. Wait sa kamain tawram dino khangde. Ado ne. Ado di ma'am ko. Bye. Ado di ma'am mathang hapa. Ini ma'am ay khara yung video da. Very nice. Kama no? Rani la. Oh, ito kung singmo chugo mo kayo kung di khara po singmo chugo. Ki Bazar han dua angang dua ba Han gi tang ne sis angang gi su na te sis. Why we are the fantasy ko na. Mẹ mà khơi mà sẽ ping kem pa mẹ bà piron sẽ rồi mai cái ping sẽ mẹ am suốt lấy bữa có ada mana pot sẽ lấy ram dai sẽ mana ping cái thì yang khát là pasta khơi na atau beli yo na kan hai di pan ba do hai ram tu suya dia bani hai mai apam ban sa ko do ku su ke hai ni ko apam hem le hen ning bai tar ado ni taw lăng đó cái anh ấy pesa thining de anh ấy pin ni pesa se duna ai pesa thining de anh ấy pam do ai se de cái nói gì vậy 시가 판에 비계도 거 자나라니 mami nangi pige do si suna te nangi pige ma tu do si ni ko khangeba ado si gi leibanina si gi le ba ga kaino do se to suna khang de sai kaino kan na uri ni 한 요즘 오셔래 그래서 이제 가자라 주냐 이거 주 상가들 나는 거죠 이거 봐 camera le ki tang ni ta de ma một cậu với những nàng kia cả hay cái chuối này cái bằng ai rồi cái gì cái ngô bây giờ mà chịu cái Mesti yang neng bra. Mesti kita jawab mana? Terus aku kita anda tu. Sim, tu dia sih. Wah. Kita mami tu. Yang macam ni. Sigi piece na phaza basa. Kay dah hai runi loan. Sige piece na lem ba khut lem se kapok se pik na chai ka advertisement to bai type ta ka khang diam phansa ba wa mà hay dùng cái mà chụp đi rồi aigi favorite se mo thole tawris sang ma chu wow pa hai ta ne yamna pamja ro ra pa khang asise cake tem chaninge ba cha su chai ba adu yem hau to masak siam na ke machu je koi gi hai ti hai pung kham isang awaw bam le dai ne ta sa lau ko to tu pam adagidi phi je sum ying min le ta di ne sum loi ro ba video hi chama mahabharat ama thara su mahabharat ama tawra su loi ro ba ko aduna ai khoina yeng ba phi si ro yam thuna chat la age aduga lei ba doina ba mana kai ma chu lei ba no ha ang baga to salli hoy Yang sira. Ang balik sila mali ni Bazar ko pa. Kamu yang tu padi tu ni. Tahu?
ꯁꯥꯏꯔꯣ ꯑꯩ ꯁꯥꯏꯗ ꯐꯅꯦꯛ ꯈꯔ ꯂꯣꯜꯂꯤ ꯀꯌꯥ ꯍꯥꯏꯒꯦ ꯂꯤꯁꯤꯡ ꯀꯌꯥ ꯍꯥꯏꯒꯦ ꯁꯨꯃꯥꯏꯅꯅꯦ ꯆꯥꯏꯕꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯤꯁꯤꯟ ꯐꯖꯩꯀꯣ ꯑꯃꯃꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯂꯩꯔꯁꯤꯅꯦ ꯄꯩꯁꯥꯗꯣ ꯃꯥꯁꯨ ꯈꯥꯏꯅꯦ ꯏꯕꯥꯅꯤ ꯈꯥꯏꯅꯦ ꯄꯤꯡꯅ ꯌꯥꯝ ꯂꯩꯌꯦꯕ ꯃꯥꯏ ꯁꯨꯝꯕ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯔꯥꯅꯤꯗꯕꯨ ꯂꯩꯔꯦꯕ ꯁꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤ ꯃꯆꯨꯁꯦ ꯄꯥꯝꯃꯦꯅ ꯁꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦꯕꯀꯣ ꯃꯥꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯍꯩꯖꯤꯟꯕꯗꯨꯗ ꯃꯥꯗꯣ ꯈꯔ ꯆꯦꯟꯖ ꯇꯧꯔꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯁꯦ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯀꯩꯊꯦꯜꯂꯣꯝꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯀꯩꯀꯩ ꯌꯣꯟꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀ꯭ꯋꯥ ꯑꯄꯠꯄ ꯀ꯭ꯋꯥ ꯑꯄꯠꯄ ꯀ꯭ꯋꯥ ꯑꯄꯠꯄ ꯀꯗꯣꯝꯗꯅꯣ ꯕꯣꯔꯥ ꯍꯧꯔꯤꯁꯦ ꯀꯥꯏꯗ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯃꯥ ꯕꯣꯔꯥ ꯑꯝꯇ ꯆꯥꯈꯤꯁꯤꯗꯅ ꯃꯃꯥ ꯕꯣꯔꯥ ꯀꯧꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ ꯁ꯭ꯋꯥꯏꯗ ꯌꯣꯜꯂꯦ ꯌꯣꯜꯂꯦ ꯀꯥꯏꯗꯅꯣ ꯂꯥꯛꯑꯣ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯦ ꯀꯩꯀꯩ ꯂꯩꯔꯤꯒꯦ ꯕꯣꯔꯥ ꯈꯛꯇꯔꯣ ꯁꯤꯡꯖꯨ ꯅꯨꯡꯖꯨ ꯂꯩꯇꯦ ꯌꯥꯔꯦ ꯌꯥꯔꯦ ꯕꯣꯔꯥꯗꯣ ꯍꯦꯛꯇ ꯆꯥꯒꯦ ꯑꯁꯥꯕꯗꯣ ꯆꯥꯁꯨ ꯄꯤꯔꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯃꯣ ꯑꯩꯅ ꯄꯨꯁꯜꯂꯛꯏꯅꯦ ꯑꯩꯈꯣই ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ ꯁꯤꯗ ꯄꯨꯟꯁꯤꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯇꯩꯊꯣꯛꯆꯔꯒꯦ ꯏꯁꯥꯅ ꯕꯣꯔꯥ ꯄꯤꯕꯤꯔꯛꯑꯣ ꯕꯣꯔꯥ ꯄꯤꯕꯤꯔꯛꯑꯣ ꯑꯁꯥꯕꯗꯣ ꯕꯣꯔꯥ ꯑꯁꯥꯕ ꯄꯤꯕꯤꯔꯛꯑꯣ ꯆꯥ ꯄꯤꯕꯤꯔꯛꯑꯣ ꯃꯪꯒꯟ ꯌꯦꯔꯨꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯇꯥꯁꯟꯁꯤ ꯀꯩꯅꯣ ꯑꯃꯁꯦ ꯀꯩꯅꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯃꯊꯛꯇꯩꯗ ꯇꯣꯁ ꯕꯣꯔꯥꯗꯣ ꯁꯥꯔꯤꯕꯅꯦ ꯏꯅꯦ ꯑꯗꯩ ꯍꯥꯞꯄꯩꯗꯨꯕꯣ ꯏꯉꯝꯃꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ ꯀꯛꯆꯤ ꯂꯣꯏꯔꯒ ꯆꯥ ꯄꯤꯕꯤꯔꯣ ꯆꯥ ꯑꯍꯨꯝ ꯄꯤꯕꯤꯔꯣ ꯁꯥꯕ꯭ꯔꯥ ꯊꯦꯡꯀ꯭ꯌꯨ ꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯕꯩꯁꯦ ꯄꯦꯛꯇ ꯌꯣꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯖꯤꯜꯂꯛꯇꯣꯏꯔꯕ ꯃꯥꯅꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯨꯝ ꯅꯣꯛꯁꯦꯟ ꯇꯧ ꯆꯥ ꯄꯤꯕꯤꯔꯣ ꯆꯥ ꯑꯍꯨꯝ ꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯕ꯭ꯔꯣ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯂꯩꯌꯦ ꯇꯣꯛꯑꯣꯗ ꯌꯥꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇꯦ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯂꯩꯌꯦ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯆꯥꯅꯕꯅꯤꯅꯦ ꯅꯣꯏ ꯀꯩꯅꯣꯗꯒ ꯍꯣꯇꯦꯜꯗꯒ ꯑꯆꯥꯄꯣꯠ ꯆꯥꯗ ꯃꯣꯔꯣꯛ ꯌꯥꯎꯗꯦꯌꯦ ꯄꯨꯕꯤꯔꯛꯏꯅꯦꯅ ꯍꯥꯏ ꯏꯕꯥꯅꯤ ꯃꯃꯥ ꯆꯥꯊꯣꯛꯇꯥꯔꯦ ꯁꯤꯗꯤ ꯌꯨꯝꯗ ꯀꯣꯟ ꯐꯦꯡꯅꯅꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯕꯣꯔꯥ ꯄꯣꯠ ꯂꯩꯔꯨꯒꯦꯅ ꯁꯨꯝ ꯍꯥꯏꯔꯦꯗꯅ ꯕꯣꯔꯥ ꯉꯥꯏꯔꯤ ꯌꯦꯔꯨꯝ ꯕꯣꯔꯥ ꯑꯁꯤ ꯀꯩꯅꯣꯅꯦ ꯍꯣꯇꯦꯜ ꯃꯌꯥꯝ ꯃꯁꯛ ꯊꯤꯗꯦꯗ ꯏꯃꯥ ꯔꯥꯁꯤꯁꯨ ꯌꯥꯝ ꯂꯩꯁꯤꯕꯣ ꯀꯩꯅꯣ ꯊꯤꯗꯦꯗ ꯃꯤ ꯑꯇꯣꯞꯄꯒꯤ ꯍꯣꯇꯦꯜ ꯂꯣꯏ ꯄꯥꯜꯂꯒ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯏꯅꯦ ꯏꯃꯥꯒꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯊꯤꯖꯔꯒ ꯕꯣꯔꯥꯁꯦ ꯂꯧꯈꯠꯆꯔꯨꯔ ꯏꯁꯥꯅ ꯑꯗꯨꯗꯤ ꯍꯩꯔꯣꯏ ꯌꯦꯔꯨꯝꯁꯦ ꯑꯃ ꯀꯩꯅꯣ ꯇꯩꯗꯕ ꯖꯒꯥ ꯕꯦꯁꯣꯟ ꯇꯩꯗꯕ ꯖꯒꯥꯁꯦ ꯄꯣꯛꯈꯥꯏꯔꯣꯏꯀꯣ ꯄꯣꯛꯈꯥꯏꯔ ꯆꯞ ꯆꯥꯅ ꯑꯩ ꯃꯥꯏ ꯄꯥꯟꯗꯣꯏꯅꯦꯕ ꯑꯩꯒꯤ ꯃꯄꯥꯟꯗꯅꯦ ꯍꯥꯏꯇꯥꯔꯦ ꯇꯩꯗ꯭ꯔꯤꯁꯦ ꯆꯠꯂꯒꯦ ꯆꯥ ꯌꯥꯔꯕꯣ ꯌꯥꯔꯦ ꯄꯩꯁꯥꯒ ꯄꯥꯕꯤꯔꯛꯑꯣꯁꯦ ꯆꯥꯅ ꯄꯥꯔꯛꯑꯣ ꯊꯥꯎꯄꯣꯛꯅꯤꯀꯣ ꯆꯥꯗꯦ ꯕꯣꯔꯥꯗꯣ ꯑꯃꯨꯛꯀ ꯍꯥꯞꯈꯤꯕꯅꯦ ꯍꯥꯞꯄꯗꯣ ꯄꯥꯔꯕ ꯆꯥꯝ ꯇꯥꯔꯕ ꯄꯥꯕꯤꯌꯦ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯁꯦ ꯑꯍꯟ ꯑꯣꯏꯔꯦ ꯊꯕꯛ ꯆꯤꯜꯂꯦꯅ 이마 복신 생각이 보라 그럼 들어. 하이마 복신 생나 하이도 빠이 보라 그럼 들어. 복신 생각이 에워다 이따래. 하나 바꿔야 돼 복신 생각이 시 복신 생각이니까. 땡큐 마.
Sisu khara chao. Moro suba thum da da pi pa ke sing ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯕꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯗ ꯍꯣꯇꯦꯜ ꯐꯝꯃꯝꯕ ꯏꯃꯥꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯒꯤꯗꯤ ꯍ꯭ꯌꯨꯃꯔꯗꯣ ꯃꯥꯁꯦ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯉꯥꯡꯕꯗ ꯁꯤ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯀꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯍꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯥꯅ ꯄꯩꯁꯥ ꯄꯥꯕ ꯁꯣꯏꯔꯦꯕ ꯑꯗ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯕꯣꯔꯥꯁꯨ ꯈꯔ ꯍꯥꯞꯄꯤꯔꯛꯑꯦ ꯑꯩꯅꯁꯨ ꯇꯤꯞ ꯄꯤꯔꯝꯕꯅꯦ ꯃꯌꯥꯝ ꯌꯥꯝꯗꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤ ꯕꯣꯔꯥꯒꯤ ꯆꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯋꯥꯔꯤꯁꯦ ꯊꯨꯞꯆꯟꯈꯔꯦ ꯑꯗꯨꯝ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏ ꯉꯥꯛꯇꯪ ꯆꯠꯄꯗ ꯊꯦꯡꯅꯕ ꯃꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯄꯣꯠ ꯆꯩ ꯌꯦꯡꯕ ꯈꯣꯠꯄ ꯄꯨꯔꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯩꯅꯣꯁꯦ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯤꯟ ꯑꯃꯅꯦꯕ ꯄꯣꯠ ꯌꯣꯟꯕ ꯃꯤꯁꯤꯡꯁꯨ ꯌꯨꯝ ꯆꯠꯅꯤꯡꯕꯒꯤ ꯑꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯀꯩꯊꯦꯜ ꯐꯝꯕ ꯏꯃꯥ ꯑꯣꯏꯔꯣ ꯃꯣꯏꯗꯣ ꯌꯨꯝ ꯆꯠꯅꯕ ꯈꯣꯠꯅꯕ ꯇꯧ ꯂꯩꯕꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯁꯨ ꯊꯦꯡꯅꯁꯤꯀꯣ ꯂꯥꯏꯛ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯅꯤ ꯕꯥꯏ